ngasi phong khiba tongan tongan masi phong singdagi maru oiba pausing khongatjaraga mayamda share tawjagi ahanbada Supreme Court na Manipur lengakte affidavit pisilakna bakhangan khre MPS ki Pramoti Singna Department ki Senior Officer oihangadabani haiba Supreme Court of India ki yathangbu ikai khumnaba tawduna onna tainaba mawongda Manipur lengakna direct recruit singbu Senior Officer oina hapsin ki haiba wafamna court asina lakotkiba contempt case amagi hearing chatharaba matungda Manipur lengakta sayol anigi manungda party sing gi semdoklaba memo loinana sayol anigi manungda counter affidavit amadi rejoinder affidavit file tarokna bakhan khre haina su phungdorakli atopa pawa manam e sanjibani consultation Manipur na awang nongpo state singi marakta makokta lairi COVID-19 laisat marakta miyamna hospital satuna ana layengi khudong saba launa bo hotnabada mayoknari bo khudong sada sing kokhananaba India government lakholapa khongthang ama oiriba e sanjibani OPD gi khuthang da anabal yengbagi sangasi Manipur da awang nongpo state singi manungda Manipur da khwaidagi masing yamna layengba state oiri hen supungdorakli Khasa tharakpuina to papawa manamo Information Commission na Thawal DC da serak phangloidabagi maram hangkhrai Lelong Assembly constituency gi manung sana leiba kabui khul amagi lamda topa miwe amada sukyon yolupa tawdana maming onthok lambagi pakhom pirakpa ngamdabadagi Thawal district ki deputy commissioner bu serak phangloidabagi maram piraknaba Manipur Information Commission na khangan khrai hainasu auction makha tarakli amasung Lelong sagbau kabui khul lagi luang sau kabui kauba miwe amana nahaki lau kholbo aran mamongda mari lainaba singa lautuna duna ming onthokram le have wafam goloina karamna ming onbada ayaba pikhibeiro haina SDPO DC Thawal amadi atopa kangbu gi mathakta RTI tharakhibani hainsu phongdorakli amasum hairiba RTI application aduga mari lainana October 18 da video conferencing gi khutangda hearing satakhi hearing aduda SDPO DC Thawal gi maikeida SDO Lilong amadi J.O. Rahman saruk yakhi amadi appellate ki maikaida W Joy Kumar saruk yakhi hearing aduda luang sau kabuina tharakhiba complaint aduga mari lainana sai asigi September 18 hairiba lamsing ming onbagi thaudu adu yengsinanaba SDO Lilong da DC Thawal na case ma lakhotuna thijinba hokre hainasu makhatana thanbakli makasa tharakpuina to pamaruiba paukhra namuk sawomna sowalamba ER na mateng pangkhre Kamjong district ki manungsana IC village tagi janglan hokip kowa miwe ama sawom na attack torambadagi sathina sokre mahak Assam Rifles ki kangbuna medical support piduna pangbe aba mateng panglaba matung Kamjong hospital makhatana layengna pukre hairi IGAR South ki serol amana hai ngasi yuk sadan basatpada sawom amana janglan hokipta attack torakpadagi asu apan adu nangkhibani ma khudakta Assam Rifles ki IC post purakpadagi Paramedic staff sing na khudaki oina ana layengi mating pangki maki kok amasung oi thangba khutta thina soki hari ahan bi oina first aid piraba matung makhata na layeng nabagi dama Kamjong hospital refer tawkhre Assam Rifles na khudaki oina asokpa adugi mateng pangbi bagi dama khunja sing na thakatpa amasung apena phungdokhi atopa amana Kangpat Khulen village tagi Wesper Binod Chaini Phugone thoi sadan basatpada nongmai guli na panduna sokpadagi sa satta leiba Assam Rifles ki paramedics na medical HP duna mateng pangkhre mak sadan basatpada mahaki ye thangba lengjum mayada tunglomdagi nongmai guli na panbadagi sokibani mak su makhata na leng nabagi dama Kamjong hospital pukre hairena su phungdorakli makhasa thrakpoina Manipur gi wangban atop state sing na thokpa thawdo wathok khra hapsaramge Haryana ri school sing na November 13 pawba thonglolagani Haryana da awangba class sing gi dama School sing amu hana thong hangdokhibagi matung thakai amagi manung khaktada mahiroi samaga humdraga mari amasung oja samaga tare tamthiraba COVID-19 virus positive oirakhibana state asida school sing November 13 pawba thong lolagani haina state asina ngasi laukthokre narakhiba mahiroi sing adu loinamak state asigi district ahum da leba government school sing dagine mapan suba class tagi taraga nithoi suba phawbagi oina school sing tha mapan gi tungda November 2 da amu hana hangdokhi state asigi mafam kyada numit khudingi mahairoi lak mapan rom gi manungdagi mahairoi lak amaga lising yangkhai ga nipan lomna class sing yauki hen su phungdorakli atopa manamo mi kya manga kaklaga hat khiba khungang amuk hana lokshile monjamek Haukiba sayoldo khulai paiba fighter singna miyo kya manga kaktuna itat tatana hat ki haiba Mozambique Cabo Delgado province ki awang thangba moidambe khun adu
मोजामिक ट्रुप लिसिंग अमा हेनबना अमुक हना लौसिले रेबेल फाइटर तरागा तरु हाटखी अमसु मखोइगी लॉजिस्टिक्स क्या मरुप मांगता अनख्रे हाइना पुलिस जनरल कमांडर बेनार्डिनो रिफेलना फोंदोखरे ख्वाइदगी अवांग थंगबा प्रोविंस अदु ISIL गा मरी लेनबा खुलाई पाइबसिंगना सांग नाइना आर्मी बु मैथीबा पीदुना टाउन सिंग पुंबा पाइसिनखिबने मखोइगी माइ पाकपा दुगिदमक ट्रुप सिंग अदुदा राफेलना नुंगाइबा फोंदोखरे हेनसु मखाताना फोंदोरकली तोपा पाव मनमो जयपुर गी नुपा मन मागी नुपी रेप तरोगा हाटपगिदमक बिजनेस पार्टनर बु मरान सीखरे याम नंगकपा पाव मन मैम राजस्थान की जयपुर द लेबा मियो अमना महक मसा लेत्रिंगेदा खौ नगुन एरिया द लेबा महकी मयुमदा मागी बिजनेस पार्टनर बु मागी नुपी रेप तरोबा मतुंगदा खौरी मेलगा हाटखरे हेना मराल सिरकरे हेना ngasi इराय नुमिता पुलिसना फोंदोखरे नुपा अदुगी वकत युमफम ओरगा पुलिसना महावीर अमसुम गुर्जर कौबा मियो अदुगी मथक्ता FIR अमा रजिस्टर तौखरे हाइना खौ नागोरियन पुलिस स्टेशन हाउस ऑफिसर बवानी सिंहाना फोंदोखरे युमसे कैसा नुमिता जयपुर सिटी अदुदा महक मसा लेत्रिंगगी मातमदा मागी बिजनेस पार्टनर महावीर सिंह गुर्जर मागी मयुमदा लाखी अमसु माकी मसानुपा अमसु मसानुपीगबु नमदुना ट्यूशनगिदमक थादोखी हाइना नुपा अदुना मागी वकत अदुदा पुलिस ता हाइखी असुमना माकी मसा सिंह अदुबु युम अदुदगी चलनखराबगी तुंगदा माकी बिजनेस पार्टनर महावीर गुर्जर मागी नुपी अदुबु रेप तौखी अमसु मदुगी मतुंगदा खौरी मेलगा महाकपो हाटखी हाइना नुपी अदुगी मपुरोइबना थंगलखिबा वकत्ता पल्लिबा वाफम अदु फोंदोक्तुना स्टेशन हाउस ऑफिसर अदुना हाइखी क्राइम अदुगी मतुंगदा मदुरा सीनरीबा अमसु मराल सीरीबा महावीर गुर्जर हाइरिबा मियो अदुना नुपा अदुदा महाकी नुपी अदु मसा ngamdre haina paw pirakhi haina SHO aduna haikhi thangalakliba wakat adugi yumphamda maral siriba miyo adugi mathakta rap amasum mother gi case ama lokhatkhre hiramaduga makha tana thijilli amasum sienaba miyo adu wang pangsa thari haina mahna haikhi haina phungdurakli loisilakpoina topa marui pa pawkhra namo France ki ambassador na donor minister ga awang pokta project sing paikhatnaba khanakhre India da France ki ambassador oina leiriba Emmanuel Lenin ngasi donor minister da Dr. Jitendra Singha haga unaduna awang pok state sing da tongan ba project sing paikhatnaba gi dama khanakhre atopa paw manamu lelong AC gi khekman miam COVID-19 test to hokre mioi 13 khak tholakhre positive oiba mioi ama laikhidre mioi sanina nauna positive oire handak tamara chemical pangto ki bawanggo AC gi miam COVID-19 test to hokraba matung ngasidagi lilong AC gi khekmanda मियाम कोविड-19 टेस्ट तब होखरे मियोई संवारम टेस्ट तौननबा थौरांग लाबसु मियोई 13 खक थोलखरे थबाल डिस्ट्रिक्ट की मनुंग सनबा लिलोंग AC की अमसु वांगजिंग तेंथा AC दा हंदकता मरा केमिकल पांगथो खिबन मरम ओइरगा AC अनि AC दा कोविड-19 पाक्सना संदोरम याय हाबिगी मिपाइब लाइबदगी सिक्सिन थौरांग लखत प ओइना ngasiदगी लिलोंग AC की मनुंग सनबा खेकमंदा थबाल डिस्ट्रिक्ट की मेडिकल टीम अनिना कोविड-19 टेस्ट तब गी थबक सिंग पाइखत पा होखिबने खेकमन जिला कैथेल की कम्युनिटी हॉल पांगथोक प टेस्ट तब गी कैम अदुदा मियाम थोलकना रक्तबदगी मेडिकल टीम सिंग अवाब मयोनखि मियोई संवारम टेस्ट तौनबगी पांदम थमलदुना ngasiyu pung 13 tabadagi medical team anina sem saraduna punamak loirabasu nungthil pung anirom tarakpa phawba miyoi amata thongna rakhide tungda nupi ani amasum nupa 13 puna miyoi 13 khak nungthil pung anigi matungda test tokhiba khudimak negative oiki haina kiamaduda medical officer oina sruk yakiba doctor amana phongdorakhi मियामना टेस्ट तब थोना रखिदबा असिगी मतंगना मरी लेनबसिंगना मखाताना करी करम थरंग लखतकदगे हाइबदुदी ऑफिशियल सिंगना सबचाना फोंदोकप लेत्रि अदुबो हंदक पांगथोकि मारा केमिकल ग मरी लेनना पांगथोकिबा थौरम सिंगदा मसिंग यामलबा मियामना सरुक याखिबगा लोइनना कोविड की SOP ngapugi mami takidi maramasina मियामना EAC असिदसु कोविड-19 गी लाइना लाइसत पाक्सना संदोकदरा हाइबगी मी पाइबे लाइदिबनी हनसु फोंदोरक्ली लोइसलपोइना नुंगाइबा पाव हाइगदरा मैम अमखतंग हपसरमगे COVID-19 na laikhidraba singi puloi bagi senpham sarkar na puthok hana puloi bada lokhiba senpham refund tawragani health director COVID-19 gi miyam na ka hena thoina mipai ningai oidi sarkar na laina asidagi ngakthona bagi sesin thorang sing ningthi na paikhatuna laksinduna thamli COVID-19 positive oiduna laikhidaba singi puloi bada sangba senpham health department na puthok lagani hana district administration na positive oiduna laikhidraba singi puloi bada laukhiba senpham adusu refund tawna bagi process paikhatle haina manipur sarkar gi health and family welfare gi director Dr. K Razon phongdokhre hainso pauxiation makhatana phongdorog ma hujko na matang solution jirage anova atop e pauxing update shoydana pung ani humgi matang update pijaragen thank you